ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯆꯤꯡ ꯐꯠꯇꯕꯤ ꯅꯨꯡꯁꯤꯕꯤ 22 ꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯈꯨꯖꯦꯡꯗꯨ ꯆꯩꯅꯥꯈꯣꯜꯅ ꯆꯥꯎꯅ ꯄꯣꯝꯈꯠꯂꯦ꯫ ꯃꯈꯨꯠꯇꯣ ꯀꯔꯤꯝꯇ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯖꯤꯜꯂꯤ ꯅꯨꯡꯁꯤꯕꯤꯗ꯫ ꯅꯨꯡꯁꯤ ꯈꯨꯝꯃꯣ, ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯃꯥꯅ? ꯅꯨꯡꯁꯤ ꯃꯆꯦꯅ ꯁꯨꯝ ꯍꯪꯂꯒ ꯂꯩꯕꯗꯨꯗ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯇꯝꯈꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯈꯥ ꯆꯤꯛꯂꯒ ꯈꯥꯡꯉꯤ꯫ ꯐꯔꯦ, ꯇꯨꯏꯁꯟꯗꯣ ꯃꯈꯥ ꯇꯥꯅ ꯆꯠꯂꯨꯔꯅꯨ꯫ ꯍꯣꯏ ꯆꯦ, ꯑꯩꯁꯨ ꯆꯠꯂꯔꯣꯏꯒꯦꯅ ꯈꯜꯂꯤꯅꯦ꯫ ꯁꯥꯏꯀꯜꯗꯤ? ꯃꯥꯅ ꯉꯔꯥꯡ ꯑꯣꯀ꯭ꯔꯝꯒꯤ ꯋꯥꯛꯁꯣꯞ ꯑꯃꯗ ꯊꯝꯍꯧꯕꯅꯦ꯫ ꯁꯥꯏꯀꯜꯗꯣ ꯇꯌꯥꯔꯁꯨ ꯄꯣꯈꯥꯏꯔꯦ꯫ ꯐꯔꯦ, ꯁꯥꯏꯀꯜꯗꯣ ꯍꯣꯔꯦꯟ ꯂꯧꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤꯗꯤ ꯁꯨꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯉꯥꯡ ꯇꯨꯏꯁꯟ ꯂꯥꯛꯇꯕ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯈꯪꯉꯤ ꯂꯥꯛꯇꯕꯒꯤ ꯃꯔꯝ, ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯐꯣꯟꯗ ꯇꯧꯔꯒ ꯍꯪꯂꯛꯏ꯫ ꯅꯨꯡꯁꯤ, ꯀꯩꯗꯧꯔꯦ ꯇꯨꯏꯁꯟ ꯂꯥꯛꯇ꯭ꯔꯗꯤ? ꯏꯅꯝꯃ, ꯑꯩ ꯇꯨꯏꯁꯟ ꯂꯥꯛꯂꯔꯣꯏꯒꯦ꯫ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯅꯥꯅ ꯀꯥꯗꯨꯗ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯐꯣꯟꯗꯣ ꯇꯥꯞ ꯑꯣꯜꯂꯤ ꯅꯨꯡꯁꯤꯗꯒꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯅꯦ, ꯅꯣꯏꯒ ꯊꯣꯡ ꯌꯥꯝꯅ ꯃꯥꯟꯅꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯍꯤꯡꯆꯥꯕꯗꯣ ꯑꯗꯨꯅ ꯏꯅꯥꯎꯅꯨꯄꯤꯁꯦ ꯍꯥꯠꯀꯦ ꯇꯧꯔꯝꯃꯦ꯫ ꯃꯈꯥ ꯇꯥꯅ ꯌꯨꯝꯗꯨꯗ ꯂꯥꯛꯑꯗꯤ ꯏꯅꯥꯎꯁꯦ ꯁꯤꯈꯤꯕ ꯁꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯤꯖꯔꯦ꯫ ꯇꯨꯏꯁꯟꯗꯣ ꯂꯥꯛꯄ ꯉꯝꯃꯔꯣꯏ, ꯑꯇꯣꯞꯄ ꯑꯃ ꯊꯤꯕꯤꯔꯣ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯣꯟ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯀꯅꯨ, ꯄꯥꯏꯔꯝꯂꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯔꯝꯃꯤ꯫ ꯅꯨꯡꯁꯤꯕꯤ ꯁꯥꯎꯅꯤꯡꯕꯅꯦ ꯏꯀꯥꯏꯕꯅꯦ ꯄꯨꯜꯂꯒ ꯄꯨꯟꯁꯤꯕꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅꯣ? ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯅꯨꯡꯁꯤꯕꯤ ꯊꯥꯏꯅꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗ ꯍꯧꯔꯛꯏ꯫ ꯄꯨꯟꯁꯤꯕꯗꯤ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯅ ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦꯗꯤ ꯀꯔꯤ? ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯍꯥꯏꯌꯣ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯕ? ꯅꯨꯡꯁꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯤ꯫ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ? ꯏꯆꯥ ꯇꯨꯏꯁꯟ ꯇꯧꯅꯕ ꯄꯨꯔꯛꯄ ꯑꯣꯖꯥꯗꯨ ꯅꯪꯅ ꯇꯥꯟꯊꯣꯛꯄꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ? ꯃꯁꯦ ꯑꯩꯒꯤ ꯌꯨꯝꯅꯦ, ꯑꯩꯒꯤꯁꯨ ꯔꯥꯏꯠ ꯂꯩꯌꯦ꯫ ꯅꯪꯅ ꯂꯩꯔꯤꯕ ꯔꯥꯏꯠꯇꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤꯁꯨ ꯁꯦꯝ ꯔꯥꯏꯠ ꯂꯩ, ꯈꯪꯉꯕ꯭ꯔꯥ ꯃꯤꯁꯇꯔ ꯄꯨꯟꯁꯤꯕ? ꯑꯩꯁꯦ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯂꯧꯔꯤꯕ ꯅꯨꯄꯤ, ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯅꯨꯡꯁꯤ ꯂꯩꯃ꯫ ꯅꯪ ꯈꯪꯉꯦꯗꯅ ꯃꯤꯁꯇꯔ ꯄꯨꯟꯁꯤꯕ? ꯄꯨꯟꯁꯤꯕꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅꯣ? ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣꯕ? ꯅꯪꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯣꯖꯥ ꯅꯨꯄꯤ ꯃꯆꯥꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯦ ꯇꯨꯏꯁꯟ ꯂꯥꯛꯇꯕ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯇꯨꯏꯁꯟ ꯂꯥꯛꯑꯟꯗ꯭ꯔꯕ ꯌꯨꯝꯁꯤꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ꯫ ꯑꯩ ꯀꯅꯥꯅꯣ, ꯀꯔꯤ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯉꯒ ꯂꯩꯔꯕꯅꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯆꯤꯡꯁꯦ ꯑꯩꯕꯨ ꯑꯃꯨꯛ ꯀꯤꯟꯅ ꯊꯤꯜꯂꯛꯑꯗꯤ ꯐꯔꯛ ꯇꯥꯅꯤꯁꯦ꯫ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯨꯗꯣꯏꯔꯅꯦ? ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯇꯣꯝꯕꯤ ꯐꯣꯟꯗ ꯔꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯑꯩꯗꯤ ꯁꯣꯝꯒ ꯌꯦꯡꯅꯕꯗ ꯏꯇꯤꯛ ꯏꯄꯥ ꯌꯥꯝꯅ ꯆꯥꯖꯗꯦ꯫ ꯆꯥꯔꯝꯗ꯭ꯔꯕꯁꯨ ꯆꯥꯍꯜꯂꯒꯦ ꯑꯩꯅ, ꯑꯗꯨꯗꯤ ꯌꯥꯔꯕꯣ? ꯑꯗꯣ ꯁꯅꯥ, ꯑꯩꯗꯤ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯦ꯫ ꯍꯥꯏꯅꯕꯒ ꯄꯥꯝꯗꯦꯗ, ꯊꯕꯛ ꯁꯥꯡꯗꯣꯛꯅꯕꯅꯦ, ꯍꯦꯛꯇ ꯆꯦꯜꯂꯁꯤ꯫ ꯑꯗꯣ ꯀꯃꯤꯡ ꯁꯟꯗꯦꯗ ꯑꯃꯨꯛꯇ ꯎꯅꯁꯦ, ꯅꯨꯡꯁꯤꯁꯨ ꯌꯥꯎꯍꯜꯂꯛꯑꯣ, ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯀꯦ꯫ ꯑꯩꯁꯦ ꯀꯧꯗꯦꯀꯣ, ꯗꯥ ꯔꯤꯁꯤ ꯀꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯆꯜ ꯅꯨꯄꯤꯅ ꯗꯥꯇꯣꯟ ꯀꯧꯋꯦ, ꯑꯗꯨ ꯀꯧꯒꯦꯔꯥ ꯑꯄꯥꯝꯕ ꯀꯧ꯫ ꯗꯤ ꯌꯥꯗꯦꯀꯣ꯫ ꯁꯅꯥꯁꯨ ꯅꯧꯊꯣꯔꯛꯏ ꯔꯤꯁꯤꯒꯤ ꯋꯥꯍꯩꯗꯨꯗ꯫ ꯗꯌꯥꯏ ꯀꯧꯔꯒꯦ ꯑꯗꯨꯗꯤ? ꯌꯥꯏꯅꯦ, ꯑꯩꯁꯨ ꯑꯗꯨ ꯀꯧꯍꯟꯅꯤꯡ ꯂꯩꯔꯝꯃꯤꯅꯦ꯫ ꯄꯨꯟꯁꯤꯕꯅ ꯄ꯭ꯔꯞ ꯆꯪꯂꯛꯄꯗꯨ ꯁꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯗꯨꯅ ꯔꯤꯁꯤꯗ ꯍꯥꯏꯔꯛꯏ꯫ ꯗꯥꯇꯣꯟ, ꯑꯩ ꯑꯝꯇ ꯊꯝꯒꯦ, ꯏꯃꯥꯅ ꯀꯧꯔꯛꯑꯦꯕ꯫
ꯑꯁ ꯃꯤꯅ ꯃꯨꯠ ꯂꯩꯔꯛꯑꯀꯥꯟꯁꯤꯗꯕ ꯐꯔꯦ ꯐꯔꯦ ꯊꯝꯃꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕ ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯀꯥꯗꯒꯤ ꯅꯪ ꯑꯣꯏꯔꯦ ꯄꯨꯟꯁꯤꯕ ꯅꯤꯡꯊꯧꯖꯝ ꯍꯥꯏꯔꯤꯁꯦ ꯍꯥ ꯂꯥꯏꯔꯤꯕ ꯁꯪꯒꯥꯏꯁꯤꯗ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯔꯦ ꯂꯦꯡꯕꯤꯔꯛꯄꯗꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯄꯨꯟꯁꯤꯕ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯒꯦꯅ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯃꯄꯥ ꯆꯥꯅ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ ꯄꯨꯟꯁꯤꯕ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯏ ꯁꯅꯥ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯈꯨꯠꯁꯤꯁꯨ ꯊꯨꯗꯦꯛꯄꯤꯔꯦ ꯅꯪꯅ ꯃꯈꯣꯡꯁꯤꯁꯨ ꯑꯃꯨꯛ ꯊꯨꯗꯦꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯈꯨꯠꯇ ꯄꯣꯝꯂꯒ ꯕꯦꯟꯗꯦꯖ ꯌꯦꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯏꯇꯩꯃꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡꯗꯒꯤ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯕ ꯂꯥꯛꯑꯣ ꯁꯅꯥꯇꯣꯝꯕꯤꯅ ꯑꯣꯏ ꯅꯪꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯂꯥꯛꯄ ꯂꯥꯛꯀꯅꯨ ꯍꯥꯏꯔꯒ ꯂꯥꯛꯇꯕ ꯑꯩꯈꯣꯏꯁꯤꯕꯨ ꯅꯪꯒꯤ ꯃꯤꯅꯥꯏꯔꯣ ꯍꯥ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗꯅꯦ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯕꯦꯒꯇꯨꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯊꯥꯔꯤꯕ ꯇꯨꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ ꯑꯗꯨ ꯐꯥꯎꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯁꯤꯕꯨ ꯁꯦꯜꯅ ꯂꯩꯕ ꯌꯥꯕ ꯃꯤ ꯑꯣꯏꯅ ꯈꯟꯕ꯭ꯔꯣ ꯅꯨꯡꯁꯤ ꯅꯪ ꯂꯥꯛꯑꯣꯏꯅ ꯈꯨꯝꯈꯣ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯛꯑꯣꯏꯅ ꯈꯨꯝꯈꯣ ꯄꯨꯟꯁꯤꯕ ꯁꯦꯜꯗꯣ ꯈꯔꯒ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯊꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯤꯁꯇꯔ ꯄꯨꯟꯁꯤꯕ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯁꯅꯥꯇꯣꯝꯕꯤ ꯉꯛꯂꯗꯨꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯈꯨꯠꯁꯤ ꯐꯥꯎꯕ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯁꯦꯜꯁꯦ ꯄꯤꯊꯣꯛꯈ꯭ꯔꯣ ꯂꯧꯔꯣꯏ ꯍꯥꯏꯌꯨ ꯄꯨꯟꯁꯤꯕꯅ ꯍꯌꯦꯡꯗꯒꯤ ꯅꯨꯡꯇꯤꯒꯤ ꯃꯇꯝꯗꯨꯗ ꯇꯨꯏꯁꯟ ꯂꯥꯛꯑꯣ ꯄꯨꯟꯁꯤꯕ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯊꯣꯡꯒꯥꯜꯗ ꯑꯗꯨꯒ ꯐꯥꯔꯃꯥꯁꯤꯗ ꯆꯪꯂꯒ ꯍꯤꯗꯥꯛ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯈꯨꯠꯇꯨꯒꯤ ꯁꯣꯝꯗꯅ ꯁꯅꯥꯇꯣꯝꯕꯤꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯀꯟꯅ ꯉꯥꯡꯂꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯅꯨꯡꯁꯤ ꯈꯨꯝꯃꯣ ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯁꯤ ꯐꯥꯎꯕ ꯅꯈꯨꯠꯇꯨ ꯐꯥꯎꯕ ꯊꯨꯗꯦꯛꯄꯤꯔꯕꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯁꯦ ꯈꯨꯝꯃꯣ ꯆꯤꯆꯦ ꯏꯅꯝꯃꯗꯣ ꯂꯥꯜꯂꯦꯅ ꯌꯥꯝꯅ ꯍꯥꯏꯖꯔꯛꯑꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯑꯉꯥꯡ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ ꯁꯦꯜꯒꯤ ꯃꯊꯧꯁꯨ ꯌꯥꯝꯅ ꯂꯩꯔꯤ ꯏꯃꯨꯡꯁꯤꯗ ꯑꯩ ꯏꯃꯥꯟꯅꯕꯅꯒꯤ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯄꯥꯕꯨꯡꯒꯤꯗꯃꯛ ꯑꯩ ꯃꯤꯆꯩ ꯈꯨꯗꯤꯡꯃꯛ ꯇꯥꯕ ꯉꯝꯒꯅꯤ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤ ꯀꯞꯂꯒ ꯃꯆꯦꯗ ꯀꯣꯜꯂꯤ ꯆꯤꯆꯦ ꯏꯃꯥꯒ ꯅꯤꯅꯦꯒꯗꯗꯤ ꯈꯪꯍꯟꯕꯤꯒꯅꯨꯀꯣ ꯋꯥꯔꯤꯁꯦ ꯃꯣꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯁꯅꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯞꯄꯤ ꯄꯨꯟꯁꯤꯕꯅ ꯄꯤꯔꯝꯕ ꯁꯦꯜꯗꯨ ꯂꯨꯄꯥ 50,000ꯅꯤ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯒ ꯃꯆꯦꯗ ꯄꯤꯁꯤꯜꯂꯤ ꯆꯦ ꯄꯥꯕꯨꯡꯒꯤ ꯆꯦꯛꯑꯞ ꯇꯧꯅꯕ ꯊꯝꯖꯤꯜꯂꯣ ꯅꯨꯡꯁꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯁꯅꯥꯇꯣꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯁꯅꯥ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯈꯤ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯒ ꯃꯥꯅ ꯂꯩꯔꯛꯄ ꯍꯤꯗꯥꯛꯇꯨ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯄꯨꯟꯁꯤꯕ ꯍꯤꯗꯥꯛꯇꯨ ꯃꯈꯨꯝ ꯍꯥꯡꯂꯒ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯍꯤꯗꯥꯛꯇꯨ ꯇꯩꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯇꯧꯔꯛꯀꯅꯣ ꯅꯪꯅ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯍꯦꯛꯇ ꯄꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯔꯝꯗꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯂꯦꯡꯒꯅꯨ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯒꯤ ꯔꯥꯏꯠ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯆꯤꯟꯗ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯅꯨ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯄꯗ ꯑꯩꯅ ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤꯉꯩꯗ ꯍꯤꯗꯥꯛꯇꯨ ꯇꯩꯕ ꯂꯣꯏꯔꯗꯨꯅ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯒꯤ ꯇꯨꯏꯁꯟꯗꯣ ꯍꯥꯟꯅꯒꯨꯝꯅ ꯂꯥꯛꯑꯣ ꯅꯤꯅꯦꯗꯣ ꯌꯥꯝꯅ ꯀꯞꯄꯦ ꯅꯪ ꯂꯥꯛꯇꯕꯒꯤ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯄꯨꯟꯁꯤꯕꯕꯨ ꯃꯇꯨꯡꯗꯒꯤ ꯌꯦꯡꯍꯧꯔꯒ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯒꯤ ꯃꯤꯁꯦ ꯏꯪ ꯇꯞꯅ ꯋꯥ ꯉꯥꯡꯂꯗꯤ ꯌꯥꯝꯅꯕꯨ ꯐꯖꯩꯅꯦ ꯌꯥꯝꯅ ꯏꯪꯉꯦꯕ ꯈꯣꯟꯖꯦꯜꯒꯁꯦ ꯐꯖꯩꯌꯦꯕ ꯃꯥꯒꯤꯅꯦ ꯑꯃꯨꯛ ꯑꯃꯨꯛ ꯗ꯭ꯔꯨꯕꯥꯁꯥ ꯑꯣꯜꯂꯛꯄꯁꯤꯗꯅꯦ ꯃꯃꯥꯏꯁꯤꯗꯅꯦ ꯊꯣꯝꯖꯟꯅꯤꯡꯂꯤꯁꯦ
Sanana ising sokluraga karakpada thongalda Punsibaga amuk thengnei. Punsibasu Sanada haifet yenglaga harai. Ai lankre. Punsiba wahi karasidagi hena makha tana hairamdabi thokre. Sanatombisu Punsibabu matungdagi yenglaga solawi. Masi nupa asibu sonogo chujalo. Haifet yenglaga Sanatombi mayumda changlai aduga Nungsitombi da hanglai. Kari mu hairamlino. Kari su hairamde hidak pirambane. Masi nupa ase lekhat pura kaino matawine. Asumna mathangi numitagi makhut anabaduga ngamda Nungsitombi autoda tuition lai. Nungsibisu Nungsitombi tuition lakpaduda haraure. Miss, nang nahangkay tuition lakti kaygino. Miss ki khutche naba aduda laktabane. Oh, angang anidu Nungsitombi makhuto tapna pairaga machin machaduna sor kami. Miss, naba khaga faraba. Phare. Lao, lari to thuklase. Hoi miss, ada kuina pasika. Hoi hoi. Exam su kuidre lari pau ko natradine laina ahingda khori mechani ko. Angang anidu sana lari taklingaida Punsibasu office tagi halakpaga mapa chanana Nungsitombi acting toraga rhyme saklakpadu hek thengnaraduna changchilaklaga parado haidoklaga yengi aduga chimbanda momon torai masadi wakal tajade mana noklido aduga machinda tapna sonki. So cute. Haifet yengamlaga magi kada changkre Punsiba ngihak lairaga thambal sana Punsiba bu kaurai. Boy, nang amta law he. Kay haigini ne. Nungsi se makusunari aduna auto da lakpa male. Cycle thoba ngamdaba male. Nang amukta thimbirucho. Hoi mai haide Punsiba magi gari gi so da puraga kumlai. Nungsitombi di walai thoknaba kanna hotnajai. Inama yani ai auto da dum chakhige. Hai nang nakusunari adum thilalo. Yani inama. Haima buenaw su kumlai yarise thilalo. As inama chalo thenglane. Nungsitombi tande mande kumlai Punsibasu gari gi thongda hangtoi Nungsitombi tapna kakhatli. Gari manungdani ngasidi gari du tapna thawi Punsiba ngayak sum tumina thoramlaba matung Punsibana tapna hanglai. Kaygino aigi gari tongu haiba yatrise. Aigi yamna chapminaningdabai waro. Nungsitombi kumde tumina lei. Nungsitombi na kumdabaduda Punsibasu sauningba amuk horai. Nungsi aina hanglise nangondane. Chatminaningde. Punsiba gari gi speed to kanna thogolai. Speed khalakpaduda Nungsitombi gi makhut anabado haifet yeshinki. Ayo. Kuchinayi tapna thawo. Nang ai gam chatminaningde daine. Ngawrobro nangbo. Thobal bazar yoropigi adwaida gari do khami. Kaygino swada gari khamisina. Punsiba kumde gari degi kumtakre aduga dukan degi achapot khara leiraga amuk gari da karai. Tanjadu da Punsiba gi phone du ring lai. Punsiba na phone to paikhattuna yenglubada Nungsitombi su uhore mobile gi screen du da thaja calling haina thabadu. Nungsitombi mathamoidadi nungaitaba phawi nupi gi call lakpaduda adugadi Nungsitombi mathong maram khangdana isau langba horai. Thenge yumda thilo imana chairani. Punsiba phone to paikhatli. Hello, Thaja. Hoi, ai ngahak leiraga toroke. Taba ama chatli. Ai thillo haibane. Nanalo tadro. Punsiba ju khangi Nungsitombi na khangawdana isau langbagi maram. Phone da thamlaga amuk hairai. Nang niye phone do wari sari du udro. Noi phone do horen kona sanajo. Ai thengle haiba. Nungsitombi khanglaw lokhalai. Punsiba ju sauningba kariboi gari da khangthau thaubuda Nungsitombi gi khut anabado gari da amuk thengjali. Ayoi ma sire.
Nungsitombi ngihagtangdi chainaduna ngawi khangma ngamdraduna kaplai. Punsiba garido matai amada thaujilaga khami. Nungsi, kadawrage? Anabada thenjinkraba? Punsiba Nungsitombigi makutu yenge tawi adubu Nungsitombina yengande. Kadaino se kutu piro yenge ba. Ai soikreba se. Nungsitombina kapadu ubada Punsibagi thamoida chaina amadi fauri. Nungsitombi anaba makutu pairaga tapna kami. Nungsisu Punsibada yengi, Punsibasu Nungsida yengi, aduga Nungsigi mitki pidu tapna taithokpi. Ngihak leibaga garidu start tawre aduga yum tamna thawrai. Thongal yobaga garidu khami, Punsiba khonglei tuna kumtharaki aduga Nungsitombigi thongda hangdokpi. Makut namana sambiraga Nungsitombi garidagi tapna kumlai. Nungsi, sorry. Wade amata kumde Nungsitombi Punsibada haipet yenglami. Changage. Ngaiko. Gari. Azapose, pasinko. Yarni, yumda angangi pubikro. Nangsho angangni. Makhatana yengludre Nungsitombi asapoto lawraga changlai. Numit kharani haukre Nungsitombi makutsu naba fare. Angangsinggi exam so haukre loigadaba subject amakhakta ngairi. Punsibasu bye-bye naksilakpagi show utnaba model sing unanaba hotnabada tabak khara chilli. Rishiga Sanatombigasu adum nungsinana wari sanari. Rishigi mamasu Sanatombiga khangnai haiba khanglei. Rishi atai kanamata natte Yaimegi manau nupani. Yaimegi mama Rishigi mapagi macheni. Rishigi na maneni. Sanatombidi Yaimega Rishiga kajinna haiba khangde. Aduga Rishina Yaimega Sanatombiga hana khangnai haiba khangde. Noma Yaimegi mamana mapamda lakpada Sanatombigi photo yengali macha nupana koiramba nupini haiduna. Maduda Yaimegi mamana Rishigi mamada higaiwa thajili. Rishigi mamasu Yaimegi mamana hairibadu achumba oraboi ningduna macha nupada Sanatombibu khangnadana bahairai adubu Rishina yade tade. Sanatombigidamagta lepkani haina mamada hairami. Masana magi wa tamalaktabaduda Rishigi mama Sanatombi koida macha nupagi wakhal thadu haibala ami. Sanatombi ikaibana masadu khangma ngamlamde. Nungsitombisu machena kapa mataudu yengba ngamdraduna Rishida phone tawraga hairai. Darisi nang akhoi chechegi wakhal thadu. Noi mamana chechebu mamo oiba pamdena haibala ami. Chechede hana so haikibadune. Nangna tabikidabane matamduda. Nungsi, ai maga amukta unajage. Please, nangna aigi mateng amukta pangbiyo. Ai mateng tawba ngamlaroi Darisi, warawgano. Please, Nungsi, nangna buk fattaba tawgano. Noi chedo, aigi phone sa paikhatpirakte. Yaragadi aroibu oina noi chedo amuktang unajage. Nangna thokpa hairaga bazar phawbadang puthokpiro. Fare, Darisi, bazar dadi nungairoi. MMRC Unity Park lake nangairamo. Hayeng Sunday numita. Hoi, thank you. Rishi wakhaldo puba ngamlaktraduna numidang wairamda Punsibagi manakta laklami aduga wari pumbalirami. Punsibana, bye. Nangi saidu maming kari kauge. Sanatombi. Punsiba mingdo tabada ne tana sor huntoi. Bye Punsiya. Hajipu kamaina tawshige. Bye. Chen banatan upay leite. Hayeng nang unaba lakane habado ada nang nathokpa tawraga chelo. Madu natana aigi suggestion ju leite. Oh, adudi kaida chasige bye. Kainu Rishi bye. Kaida chasige haibo. Unabam se. Nangbo hujikda MMRC Unity Park da hainaki haidaina. Oh, adu haikruba. As aidi ba kok loina mai horeda. Lao, mai mutnaba si thakse. Punsiba Scotch bottle do puthorai. Rishina. As aduna pardo male vai. Ani do yu hairaga thakli tanjaduda thajasu phone torai Punsibada. Hainei
ꯌꯨ ꯉꯥꯎꯔꯒ ꯉꯥꯡꯕ ꯋꯥꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯋꯥꯁꯤꯡꯗꯨꯅꯤ ꯍꯥꯏꯅ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕ ꯃꯇꯝ ꯀꯨꯏꯅ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯗꯨ ꯐꯣꯡꯗꯣꯔꯛꯏ꯫ ꯚꯥꯏ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯌꯣꯜ ꯀꯪꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯑꯃꯨꯛ ꯃꯌꯣꯜ ꯆꯣꯡꯍꯜꯂꯤꯕ꯭ꯔꯥ, ꯃꯌꯣꯜ ꯊꯨꯗꯦꯛꯂꯤꯕ꯭ꯔꯥ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯚꯥꯏ? ꯂꯩ, ꯅꯨꯄꯤ ꯑꯃ, ꯑꯉꯥꯡꯅꯦ꯫ ꯃꯥꯅ ꯑꯩꯕꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯈꯩ ꯑꯣꯠꯂꯤ꯫ ꯑꯩꯁꯦ ꯈꯨꯡ ꯃꯊꯛꯇ ꯃꯥꯅ ꯐꯝꯍꯟꯕꯤꯔꯦ꯫ ꯀꯣꯛꯁꯦ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯍꯜꯂꯦ ꯃꯥꯅ꯫ ꯎꯗ꯭ꯔꯁꯨ ꯎꯅꯤꯡꯉꯤ, ꯎꯔꯒꯅ ꯏ ꯀꯥꯏ, ꯈꯣꯟꯁꯦ ꯍꯦꯛꯇ ꯀꯟꯅꯤꯡꯉꯦ꯫ ꯑꯩꯒꯤ ꯊꯃꯣꯏ ꯀꯟꯈ꯭ꯔꯕ ꯃꯔꯨꯞꯀꯤ ꯊꯃꯣꯏꯕꯨ ꯄꯦꯠꯊꯣꯛꯍꯜꯂꯤꯕ ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯈꯨꯡ ꯃꯊꯛꯇ ꯐꯝꯍꯜꯂꯤꯕꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯩ ꯊꯕꯛ ꯇꯧꯒꯦ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯀꯧꯋꯦ꯫ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗꯒꯤꯅꯤ ꯚꯥꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯑꯣꯏꯔꯖꯥꯠꯂꯥ? ꯈꯪꯗꯦ, ꯃꯆꯦ ꯑꯃꯁꯨ ꯂꯩꯕꯅꯤ ꯂꯩꯕꯕꯨꯗꯤ꯫ ꯀꯔꯤ ꯀꯧꯒꯦ ꯃꯆꯦꯗꯣ? ꯈꯪꯗꯦꯗ ꯚꯥꯏ, ꯃꯆꯦ ꯑꯗꯨꯁꯨ ꯑꯉꯥꯡꯅꯤ, ꯆꯍꯤ 24ꯃꯨꯛꯇꯪ ꯁꯨꯔꯝꯅꯤ꯫ ꯚꯥꯏ, ꯎꯔꯒ ꯁꯥꯎꯅꯤꯡꯕ, ꯎꯗ꯭ꯔꯒꯁꯨ ꯎꯅꯤꯡꯕꯁꯦ ꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯚꯥꯏ? ꯚꯥꯏ, ꯃꯗꯣ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯅꯪꯁꯨ ꯇꯧꯕ꯭ꯔꯣ ꯚꯥꯏ? ꯇꯧꯗꯦ, ꯑꯩꯗꯤ ꯁꯅꯥ ꯎꯕꯗ ꯁꯥꯎꯅꯤꯡꯗꯦꯗ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯀꯔꯤ ꯃꯃꯤꯡ ꯀꯧꯔꯤꯕ? ꯈꯪꯗꯦꯗ ꯏꯇꯥꯎ, ꯑꯩ ꯍꯌꯦꯡꯁꯦ ꯆꯦꯜꯂꯒꯦꯀꯣ ꯁꯅꯥꯁꯦ꯫ ꯆꯦꯜꯂꯣ ꯚꯥꯏ, ꯑꯩꯈꯣꯏꯗ ꯊꯝꯃꯣ꯫ ꯑꯅꯤꯗꯨ ꯌꯨ ꯊꯛꯄ ꯂꯣꯏꯕꯒ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯕ ꯂꯥꯛꯄꯗ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕꯤ ꯀꯧꯔꯒ ꯑꯅꯤꯗꯨ ꯐꯃꯨꯡꯗ ꯆꯤꯡꯈꯠꯂꯒ ꯊꯥꯡꯒꯠꯂꯤ, ꯑꯗꯨꯒ ꯐꯤ ꯆꯤꯡꯈꯠꯂꯒ ꯁꯨꯞꯆꯟꯕꯤꯔꯝꯃꯤ꯫ ꯔꯤꯁꯤꯒꯤ ꯃꯃꯥꯅ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯔꯤꯁꯤꯗꯤ ꯇꯨꯝꯊꯈꯤꯕꯅ ꯇꯥꯗ꯭ꯔꯦ꯫ ꯑꯅꯤꯗꯨ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ, ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯁꯟꯗꯦꯒꯤ ꯑꯌꯨꯛꯅꯤ꯫ ꯆꯦꯆꯦ, ꯍꯣꯔꯦꯟꯗꯤ ꯈꯥꯡꯉꯕꯣꯛꯇ ꯏꯕꯥꯅꯤ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯀꯣ꯫ ꯀꯩꯗꯧꯕꯅꯣ? ꯅꯣꯠꯕꯨꯛ ꯂꯧꯕ? ꯍꯣꯏ, ꯑꯗꯣ ꯉꯔꯥꯡ ꯄ꯭ꯔꯤꯌꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯅꯦ, ꯇꯦꯕꯜꯗ ꯂꯩꯕꯅꯦ ꯀꯥꯔꯠꯇꯣ꯫ ꯅꯨꯡꯁꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠꯇꯣ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯂꯨꯍꯣꯡꯕꯁꯤꯗꯤ ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯇꯅꯦ, ꯅꯦꯛꯁ ꯁꯟꯗꯦꯁꯦ, ꯍꯩꯖꯤꯡꯄꯣꯠꯅ ꯐ꯭ꯔꯥꯏꯗꯦ꯫ ꯆꯦꯆꯦ, ꯏꯕꯥꯅꯤ ꯆꯠꯂꯨꯁꯤꯀꯣ꯫ ꯇꯜꯂꯤꯍꯦ, ꯅꯣꯏ ꯑꯉꯥꯡ ꯂꯨꯍꯣꯡꯕꯗ ꯑꯩ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯅꯣ? ꯂꯨꯍꯣꯡꯕ ꯆꯠꯇ꯭ꯔꯁꯨ ꯍꯩꯖꯤꯡꯄꯣꯠꯇꯤ ꯆꯠꯂꯨꯁꯦ ꯆꯦ, ꯄ꯭ꯔꯤꯌꯥꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏꯕ꯫ ꯑꯗꯣ ꯆꯦ, ꯄꯣꯄꯥꯡꯁꯤꯕꯨ ꯀꯔꯤ ꯄꯤꯗꯣꯏꯅꯣ? ꯑꯩꯗꯤ ꯈꯪꯗ꯭ꯔꯤꯌꯦ, ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕꯅꯤꯅ꯫ ꯒ꯭ꯂꯥꯁ ꯁꯦꯠ ꯑꯃ ꯍꯦꯛ ꯄꯤꯔꯣ꯫ ꯁꯅꯥꯇꯣꯝꯕꯤ ꯑꯣꯏ ꯊꯪꯕ ꯃꯤꯠꯇꯣ ꯈꯥꯡꯆꯣꯡ ꯆꯣꯡꯂꯛꯏ꯫ ꯀꯩꯅꯣꯅꯦ ꯃꯤꯠꯁꯤꯕꯣ, ꯁꯨꯛ ꯀꯟꯅ ꯆꯣꯡꯉꯤꯁꯤꯕꯣ? ꯅꯨꯡꯁꯤꯅꯕ ꯎꯅꯩ ꯍꯥꯏꯕꯅꯦ ꯆꯦ꯫ ꯅꯪꯅꯅꯦ ꯋꯥꯊꯤꯗ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯔꯣ꯫ ꯅꯨꯡꯊꯤꯜꯅꯤ, ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯔꯤꯁꯤꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯍꯜꯂꯣ, ꯗꯥ ꯔꯤꯁꯤ? ꯌꯥꯗꯣꯏꯔꯣ ꯅꯣꯏ ꯆꯦ ꯄꯣꯔꯛꯄꯗꯣ? ꯑꯩꯅ ꯏꯃꯥꯟꯅꯕꯤꯒꯤꯗ ꯅꯣꯠꯕꯨꯛ ꯂꯧꯕ ꯆꯠꯃꯤꯟꯅꯁꯦꯅ ꯍꯥꯏꯈꯤꯕꯅꯦ꯫ ꯊꯦꯡꯛ ꯌꯨ ꯅꯨꯡꯁꯤ꯫ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯅꯣꯏ ꯆꯦꯆꯦꯁꯦ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ꯫ ꯈꯪꯗꯦꯍꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦꯆꯦꯒ ꯑꯗꯨꯝ ꯍꯥꯏꯅꯖꯧ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯏ ꯂꯥꯛꯇꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯆꯦꯆꯦꯗꯤ ꯂꯣꯏꯗ꯭ꯔꯤꯌꯦ, ꯃꯅꯤꯡꯗ ꯏꯔꯨꯖꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯀꯦꯀꯣ꯫ ꯍꯣꯏ, ꯆꯦꯆꯦ ꯂꯥꯛꯑꯦ, ꯊꯝꯃꯦꯀꯣ꯫ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ, ꯀꯅꯥꯅꯣ? ꯏꯃꯥꯟꯅꯕꯤꯗꯨꯅꯅꯦ ꯀꯌꯥꯝ ꯋꯥꯠꯂꯤ ꯂꯥꯛꯇꯧꯕꯅ ꯍꯪꯉꯛꯄꯅꯦ꯫ ꯑꯩꯅ ꯂꯥꯛꯑꯅꯤ ꯍꯥꯏꯈ꯭ꯔꯕꯅꯦ꯫ ꯆꯦ, ꯂꯣꯏꯁꯤꯜꯂꯣꯃꯤ, ꯏꯃꯥꯟꯅꯕꯤꯗꯣ ꯉꯥꯏꯗꯅ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕ꯫ ꯍꯣꯏꯍꯦ, ꯂꯣꯏꯁꯟꯒꯦ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯒꯤ ꯇꯥꯏꯞꯇ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯅꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠ ꯆꯣꯡꯕꯗꯨꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯤꯠꯁꯦ ꯆꯣꯡꯉꯤꯗ ꯂꯥꯏꯃ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯤꯛ ꯈꯤꯛ ꯅꯣꯛꯂꯛꯏ, ꯃꯆꯦꯅ ꯃꯤꯠ ꯆꯣꯡꯉꯤ ꯍꯥꯏꯔꯒ꯫ ꯀꯩꯅꯣ ꯅꯪꯅ ꯍꯤꯒꯠꯂꯤꯗꯨꯅ? ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯄ꯫ ꯃꯄꯥꯟꯗꯒꯤ ꯃꯃꯥꯅ ꯂꯥꯎꯔꯛꯏ꯫ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯆꯠꯅꯤꯅ ꯂꯥꯡꯉꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ?
ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯏꯃꯥ ꯏꯃꯥꯟꯅꯕꯤꯗꯒꯤ ꯅꯣꯠꯕꯨꯛ ꯑꯝꯇ ꯂꯧꯔꯨꯒꯦ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏꯕ ꯈꯥꯡꯉꯕꯣꯛꯇꯅꯦ ꯏꯃꯥ ꯍꯥꯏ ꯃꯇꯝ ꯌꯥꯝꯅ ꯐꯠꯇꯦ ꯊꯨꯅ ꯂꯥꯛꯎꯀꯣ ꯐꯠ ꯆꯠꯂꯨꯔꯒ ꯅꯄꯥꯁꯨ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯃꯪꯗ ꯂꯨꯍꯣꯡꯕ ꯀꯔꯤ ꯌꯥꯝꯅ ꯎꯔꯝꯃꯤ ꯍꯥꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ ꯃꯆꯦꯅ ꯃꯤꯠ ꯆꯣꯡꯉꯦ ꯍꯥꯏꯕꯒ ꯃꯄꯥꯅ ꯃꯃꯪꯗ ꯂꯨꯍꯣꯡꯕ ꯎꯏ ꯍꯥꯏꯕꯒ ꯔꯤꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯒ ꯃꯆꯦꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯁꯥꯅ ꯌꯥꯔꯁꯨ ꯌꯥꯗ꯭ꯔꯁꯨ ꯆꯦꯟꯕ ꯁꯣꯏꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯄꯥꯕꯨꯡꯗꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯏꯃꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯣꯇꯣ ꯇꯣꯡꯂꯒ ꯈꯥꯡꯉꯕꯣꯛꯀꯤ MMRC ꯌꯨꯅꯤꯇꯤ ꯄꯥꯔꯛꯇ ꯂꯥꯛꯏ ꯅꯨꯡꯁꯤꯅ ꯂꯣꯟꯅ ꯔꯤꯁꯤꯗ ꯃꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯏ ꯔꯤꯁꯤꯒ ꯄꯨꯟꯁꯤꯕꯒꯁꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯕꯒ MMRC ꯌꯨꯅꯤꯇꯤ ꯄꯥꯔꯛꯀꯤ ꯒꯦꯠ ꯌꯧꯔꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯣꯇꯣꯗ ꯈꯥꯝꯃꯤ ꯁꯅꯥꯇꯣꯝꯕꯤꯅ ꯍꯩꯃꯥ ꯀꯩꯅꯣ ꯅꯨꯡꯁꯤ ꯅꯃꯥꯟꯅꯕꯤꯒꯤꯗ ꯆꯠꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯒꯥꯔꯗꯦꯟꯁꯤꯗ ꯈꯥꯝꯂꯤꯁꯤꯅ ꯑꯣ ꯒꯥꯔꯗꯦꯟꯗ ꯊꯦꯡꯅꯁꯦ ꯍꯥꯏꯔꯛꯑꯦ ꯑꯩꯅꯁꯨ ꯌꯥꯅꯤ ꯍꯥꯏꯈꯤꯕ ꯑꯣꯏꯗꯕꯁꯦ ꯐꯖꯅ ꯍꯩꯔꯦꯅꯦ ꯉꯥꯡꯕ ꯑꯅꯤꯗꯨ ꯇꯤꯀꯦꯠ ꯀꯛꯀꯦ ꯇꯧꯕꯗ ꯀꯥꯎꯟꯇꯔꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯀꯧꯕ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯋꯦ ꯅꯣꯏ ꯑꯅꯤꯒꯤ ꯇꯤꯀꯦꯠ ꯍꯥꯟꯅ ꯀꯛꯂꯒ ꯄꯤꯔꯝꯃꯦ ꯅꯨꯡꯁꯤꯗꯤ ꯈꯪꯂꯦ ꯔꯤꯁꯤꯅ ꯀꯛꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯁꯅꯥꯇꯣꯝꯕꯤꯗꯤ ꯉꯛꯂꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯡꯁꯤꯅ ꯃꯆꯦꯗ ꯈꯨꯖꯤꯟꯅ ꯁꯤꯛꯏ ꯅꯨꯡꯁꯤꯅ ꯑꯧ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯛꯑꯦ ꯌꯥꯅꯤ ꯁꯣꯝꯗ ꯄꯤꯕꯤꯔꯛꯑꯣ ꯇꯤꯀꯦꯠꯇꯣ ꯂꯧꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯀꯅꯥꯅ ꯇꯤꯀꯦꯠ ꯀꯛꯂꯝꯂꯤꯅꯣꯕ ꯅꯨꯡꯁꯤ ꯑꯁ ꯌꯧꯔꯒ ꯈꯪꯂꯅꯤ ꯂꯥꯛꯑꯣ ꯅꯪꯁꯦ ꯑꯩ ꯆꯤꯡꯅꯩꯀꯣ ꯍꯥꯏꯌꯣ ꯀꯅꯥꯅꯅꯣ ꯑꯁ ꯆꯦ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯇꯥꯏꯍꯦ ꯂꯥꯛꯇꯣ ꯂꯥꯛꯑꯣ ꯃꯤ ꯑꯩꯁꯦ ꯌꯥꯝꯅ ꯊꯥꯖꯗꯕꯩ ꯋꯥꯔꯕ ꯅꯨꯡꯁꯤ ꯃꯆꯦꯗ ꯁꯥꯎꯁꯤꯟꯅꯩ ꯁꯨꯝ ꯆꯪꯂꯛꯄꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯔꯤꯁꯤꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯍꯥꯏꯔꯛꯂꯤꯕ ꯁꯥꯏꯠꯇꯨꯗ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯁꯤꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯗ꯭ꯔꯤ ꯃꯅꯤꯡ ꯑꯣꯜꯂꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯤꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯁꯅꯥꯇꯣꯝꯕꯤꯁꯨ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯑꯣ ꯁꯤꯔꯥ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯍꯥꯏꯁꯦ ꯆꯦ ꯗꯥ ꯔꯤꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯦ ꯅꯪꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯣ ꯑꯩꯗꯤ ꯌꯥꯖꯗꯕꯅꯦꯕ ꯑꯗꯨꯗ ꯇꯛꯃꯜꯂꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯣꯔꯛꯀꯦ ꯍꯥꯏꯗꯣꯛꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥꯡꯅ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯄꯨꯟꯁꯤꯕꯁꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯕꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯒ ꯍꯥꯟꯅ ꯃꯤꯠ ꯆꯥꯅꯩ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯣꯏꯔꯦ ꯄꯨꯟꯁꯤꯕꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯅꯨꯡꯁꯤꯅ ꯅꯪꯁꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯁꯥꯏ ꯎꯅꯕ ꯂꯥꯛꯄ ꯑꯩꯁꯨ ꯆꯤꯆꯦꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯗꯥ ꯔꯤꯁꯤꯒ ꯎꯅꯕ ꯂꯥꯛꯄ ꯑꯁꯤ ꯍꯥꯏꯔꯒ ꯆꯞ ꯃꯥꯟꯅꯅ ꯄꯨꯟꯁꯤꯕꯁꯨ ꯁꯅꯥꯇꯣꯝꯕꯤꯗ ꯌꯦꯡꯉꯤ ꯅꯨꯡꯁꯤꯁꯨ ꯔꯤꯁꯤꯗ ꯌꯦꯡꯉꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯔꯤꯁꯤꯒ ꯁꯅꯥꯒꯗꯤ ꯉꯛꯅ ꯌꯦꯡꯉꯤ ꯑꯣ ꯗꯥ ꯔꯤꯁꯤ ꯁꯤꯒꯤ ꯅꯨꯄꯥꯁꯨ ꯑꯣꯏꯔꯦ ꯅꯪꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯍꯥꯏꯔꯤꯗꯣ ꯔꯤꯁꯤ ꯁꯤ ꯅꯨꯄꯤꯁꯤꯔꯣ ꯅꯪꯅ ꯅꯣꯏ ꯁꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗꯤꯅꯦ ꯄꯨꯔꯥ ꯏꯃꯥ ꯀꯥꯂꯤꯃꯥꯏꯅꯤ ꯏꯁ ꯀꯔꯤꯕ ꯀꯥꯂꯤꯃꯥꯏ ꯍꯥꯏꯕ ꯅꯪꯁꯨꯅꯦ ꯗ꯭ꯔꯨꯕꯥꯁꯥ ꯃꯨꯅꯤꯅꯦ ꯁꯨꯀꯅꯤ ꯃꯥꯃ ꯀꯔꯤ ꯑꯩꯕꯨ ꯗ꯭ꯔꯨꯕꯥꯁꯥ ꯀꯥꯏꯅ ꯅꯪꯅ ꯀꯥꯂꯤꯃꯥꯏ ꯍꯥꯏꯕꯗꯤ ꯌꯥꯕ꯭ꯔꯣ ꯃꯁꯤ ꯉꯁꯤꯅꯦ ꯅꯪ ꯑꯅꯤꯗꯨ ꯉꯪꯈꯠꯅꯔꯛꯄꯗꯨꯗ ꯔꯤꯁꯤꯒ ꯁꯅꯥꯇꯣꯝꯕꯤꯒꯅ ꯊꯦꯝꯖꯤꯜꯂꯤ ꯔꯤꯁꯤꯅ ꯚꯥꯏ ꯁꯦ ꯑꯝꯇ ꯇꯞꯊꯧꯁꯦ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯇꯞꯊꯧꯕ ꯁꯅꯥꯇꯣꯝꯕꯤꯅ ꯅꯨꯡꯁꯤ ꯌꯥꯔꯦꯁꯦ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯀꯥꯂꯤꯃꯥꯏ ꯀꯥꯏꯅ ꯄꯥꯈꯪ ꯑꯔꯤꯕ ꯅꯪ ꯀꯔꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯩ ꯑꯉꯥꯡ ꯍꯅꯨꯕꯤ ꯆꯤꯟꯗꯣ ꯌꯥꯝꯅ ꯍꯩꯅꯨ ꯅꯪ ꯍꯩꯅꯤ ꯅꯊꯧꯔꯣ ꯔꯤꯁꯤꯅ ꯃꯔꯛ ꯊꯠꯂꯒ ꯅꯨꯡꯁꯤ ꯅꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯣꯃꯤ ꯅꯣꯏ ꯑꯅꯤ ꯈꯠꯅꯔꯒ ꯂꯩꯔꯤꯉꯩꯗ ꯁꯅꯥꯁꯦ ꯁꯥꯎꯔꯒ ꯑꯃꯨꯛ ꯆꯠꯈꯤꯕ ꯇꯥꯔꯦꯕ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯈ꯭ꯔꯦ ꯔꯤꯁꯤꯅ ꯁꯅꯥ ꯗꯥꯇꯣꯟ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ
ꯑꯩꯗꯤ ꯗꯥꯇꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯄꯥꯝꯃꯦ꯫ ꯄꯨꯟꯁꯤꯕꯅ ꯁꯅꯥ, ꯑꯩꯈꯣꯏ ꯕꯥꯏꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯃꯤꯔꯥꯏꯔꯒꯗꯤ ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯖꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯒ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ꯫ ꯋꯥꯈꯜꯗꯁꯨ ꯑꯃꯨꯛ ꯈꯜꯂꯤ, ꯅꯨꯡꯁꯤꯕ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯑꯔꯤꯕ ꯅꯪꯅ ꯏꯁ ꯄꯥꯞ ꯄꯨꯅꯤ ꯀꯥꯏꯁꯨ ꯍꯥꯏꯔꯤ꯫ ꯃꯃꯥꯏꯁꯤꯗꯅꯦ ꯈꯨꯠ ꯇꯨꯝꯗꯅ ꯁꯨꯕꯕꯨ꯫ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯃꯥꯏꯗꯣ ꯁꯨꯛꯇꯣꯛꯂꯒ ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨ ꯎꯕꯗ ꯃꯊꯟꯇ ꯑꯃꯨꯛ ꯈꯟꯖꯩ, ꯀꯔꯤꯅꯣ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯅ? ꯃꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯥ? ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯃꯊꯟꯇꯒ ꯁꯣꯜꯂꯤꯁꯤꯅ꯫ ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤ, ꯑꯩꯈꯣꯏ ꯑꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯨꯁꯦ꯫ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯁꯅꯨ, ꯂꯥꯛꯑꯣ꯫ ꯏꯁ ꯀꯔꯤ? ꯅꯪꯒ ꯂꯩꯗꯣꯏꯕ? ꯁꯪꯗ꯭ꯔꯦ꯫ ꯅꯪꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯀꯩ ꯃꯃꯥꯏ ꯑꯣꯏꯅ ꯅꯥꯜꯂꯨꯒꯦ? ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ, ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ, ꯏꯪꯒꯤꯠ ꯈꯪꯗꯕ ꯇꯧꯅꯨ꯫ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯆꯤꯔꯣꯜ ꯇꯧꯏ꯫ ꯃꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯅꯕ ꯉꯝꯂꯔꯣꯏ, ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯔꯨꯁꯦꯕ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯉꯛꯅ ꯃꯃꯥꯏꯗꯨ ꯄꯨꯟꯁꯤꯕꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫